ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯊꯔꯛꯄ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯎꯅꯒꯗꯕ ꯑꯃ ꯌꯥꯎꯔꯕꯗꯤ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯃꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯧꯄꯥꯁꯤꯡꯒ ꯃꯅꯥꯎꯁꯤꯡꯒ ꯃꯍꯥꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯈꯨꯜ ꯑꯁꯤꯗꯅꯤ ꯆꯥꯎꯕ ꯀꯧꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗꯅꯤ ꯆꯥꯎꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯂꯩ ꯃꯍꯜ ꯊꯣꯛꯂꯩ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯃꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯗꯨꯅ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯃꯈꯨꯠꯇ ꯍꯩ ꯃꯆꯦꯠ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯗꯨꯕꯨ ꯃꯌꯥꯗ ꯃꯆꯦꯠ ꯑꯃ ꯁꯤꯛꯏ ꯍꯥꯏꯖꯩ꯫ ꯍꯩꯅꯧꯖꯣꯝ ꯑꯁꯤꯅꯒ ꯍꯥꯎꯕꯅꯦ ꯋꯥꯈꯜꯅꯒ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯤ ꯏꯁꯨ ꯑꯃ ꯐꯪꯒꯗꯕ꯫ ꯍꯣꯏꯅꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ꯫ ꯏꯁꯨ ꯑꯃ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯖꯥꯠꯅꯤ꯫ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ, ꯆꯍꯤꯅꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯟꯈꯤꯕ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯦꯛꯇ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯃꯍꯥꯛ ꯏꯃꯧ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯀꯨꯝ ꯃꯊꯥ ꯍꯥꯏꯕꯗꯨ ꯁꯨꯔꯛꯂꯦ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯣ, ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯆꯥꯎꯕ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ, ꯂꯝꯕꯤꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯊꯦꯡꯅꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯏꯁꯨ ꯑꯃ ꯐꯪꯒꯗꯧꯔꯦ, ꯏꯄꯥꯟꯗ ꯆꯦꯕꯥꯎ ꯄꯤꯔꯛꯀꯗꯣꯏꯅꯦ, ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯫ ꯍꯣ ꯅꯪꯅ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯁꯣꯏꯕ ꯌꯥꯔꯣꯏ, ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯧꯅꯔꯣꯏꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩ ꯃꯍꯜ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯀꯨꯝ ꯃꯊꯥ ꯆꯨꯁꯤꯜꯂꯛꯄꯁꯤꯗ ꯃꯍꯥꯛ ꯀꯩꯊꯦꯜ ꯐꯝꯕ ꯂꯦꯞꯄꯅꯤ꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯁꯨ ꯁꯅꯥ ꯑꯃ ꯄꯣꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯗꯤꯅꯦ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯂꯕꯗꯤ ꯏꯄꯥꯟꯗ ꯆꯥꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ ꯃꯃꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯨ ꯑꯃ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯩ ꯃꯍꯜ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯃꯁꯤꯗ ꯂꯩ ꯃꯍꯜꯅ, ꯑꯦ ꯅꯪꯕꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯉꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯁꯤꯗ ꯏꯃꯥ ꯑꯗꯨꯝ ꯇꯧꯒꯦ, ꯐꯃꯨꯡꯗ ꯂꯩꯖꯔꯨꯁꯨ ꯆꯠꯂꯣ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯩ ꯇꯧꯕ ꯌꯥꯗꯦ, ꯅꯈꯨꯅꯒ ꯇꯥꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯆꯩ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯖꯅ ꯂꯩꯖꯔꯨꯁꯨ ꯆꯠꯂꯣ꯫ ꯏꯕꯨꯡꯉꯣꯗꯤ ꯃꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯍꯜꯂꯛꯈ꯭ꯔꯦ, ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯈꯤ꯫ ꯃꯥꯅꯦ ꯑꯩꯒ ꯋꯥ ꯑꯃ ꯉꯥꯡꯅꯒꯗꯧꯕ ꯂꯩꯔꯤꯕꯅꯤ, ꯀꯥꯔꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ ꯍꯥꯏꯌꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯆꯞꯀ ꯌꯨꯡꯅ ꯐꯝꯃꯒ ꯂꯩꯗꯨꯅ? ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, ꯍꯤꯞꯄꯗ ꯋꯥꯔꯦ ꯑꯗꯨꯒꯤ ꯐꯝꯃꯤꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯑꯝꯇ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯈꯠꯆꯕꯁꯤꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ, ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯅꯤꯡꯂꯒ ꯆꯥꯈꯤꯗꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯁꯤ ꯍꯥꯏꯔꯣ꯫ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯅꯪꯅꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯤꯕꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯡꯂꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯃꯥꯏꯅ? ꯃꯁꯤꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯥꯏ, ꯏꯄꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯃꯁꯤꯗ ꯊꯣꯏꯕꯤꯅ, ꯈꯨꯃꯥꯅꯤ
ꯌꯥꯝ ꯈꯨꯝꯕꯤꯔꯛꯑꯅꯤꯕ ꯈꯨꯝꯃꯛꯀꯅꯤ ꯅꯪꯅ ꯈꯪꯗ ꯇꯧꯏꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯛꯇ꯭ꯔꯦꯀꯣ ꯊꯣꯏꯕꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯪꯂꯥꯟꯗꯗꯤ ꯆꯐꯨ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯪꯒꯥ ꯍꯪꯒꯥ ꯍꯥꯏꯅ ꯀꯞꯄꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯀꯥꯎꯏ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯅꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯃꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯑꯁꯦꯡꯕꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯆꯐꯨ ꯑꯃ ꯎꯏ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨꯅꯇ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯪꯂꯥꯟꯅꯤ ꯃꯀꯨꯃꯪꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯈꯟꯗꯣꯛꯏ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯏꯃꯥꯅ ꯅꯪ ꯑꯃꯨꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣꯅ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯑꯃ ꯁꯥꯅꯤ ꯍꯥꯏ ꯍꯣꯏ ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ ꯄꯤꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯣ ꯀꯩ ꯂꯩꯔꯒꯦ ꯍꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥ ꯌꯥꯝꯂꯦ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯄꯣ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯅꯪ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦꯅꯦ ꯍꯥ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯪꯅ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯗꯣ ꯐꯠꯇꯦꯅꯦ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦ ꯌꯦꯡꯉꯣ ꯏꯃꯧꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯒꯗꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯏꯃꯥꯈꯣꯏꯅꯁꯨ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯤꯕꯁꯤꯗꯤ ꯍꯩ ꯑꯄꯪ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯄꯥꯕꯨꯡꯅꯁꯨ ꯌꯥꯝ ꯁꯥꯎꯕꯅꯤꯀꯣ ꯍꯌꯦꯡꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯂꯝ ꯍꯦꯟꯖꯤꯟꯁꯅꯨ ꯆꯥꯎꯕꯁꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛꯇꯨ ꯁꯨꯕ ꯑꯗꯨꯝ ꯆꯠꯇꯨ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯕꯨꯡ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯅꯪ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧ ꯄꯥꯕꯨꯡ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯕꯣ ꯍꯩ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯊꯥ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯊꯥ ꯂꯦꯞꯄ ꯍꯧꯕꯗꯒꯤꯅ ꯑꯉꯥꯡ ꯍꯦꯛ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨ ꯅꯪ ꯈꯪꯗꯦꯅꯦ ꯈꯪꯉꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯂꯩ ꯃꯍꯜꯅ ꯃꯁꯤ ꯂꯥꯏꯇꯤꯟ ꯌꯥꯝ ꯍꯤꯛꯇꯣꯛꯏꯀꯣ ꯃꯁꯦ ꯂꯥꯏꯇꯤꯟ ꯌꯥꯝ ꯍꯤꯛꯇꯣꯛꯏ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯁꯤꯜꯂꯤ ꯊꯣꯏꯕꯤ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯂꯩ ꯃꯍꯜꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯗ ꯁꯨꯊꯥꯡ ꯅꯥꯏꯅ ꯑꯃꯨꯛ ꯍꯥꯏꯊꯈꯣ ꯕꯦꯝꯃ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯅꯨꯄꯤꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯏꯃꯥ ꯀꯔꯤꯕꯨꯅꯣ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯡ ꯍꯨꯔꯥꯜꯂꯕꯗꯤ ꯃꯈꯨꯠ ꯂꯣꯡꯉꯤ ꯎꯁꯣꯏ ꯍꯨꯔꯥꯜꯂꯒꯅ ꯃꯇꯨ ꯁꯣꯝꯃꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯝꯂꯕ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕ ꯄꯥꯎꯇꯥꯛꯅꯤ ꯊꯣꯏꯕꯤꯗꯤ ꯃꯨꯟꯅ ꯇꯥꯏ ꯄꯤꯕꯥꯗꯤ ꯈꯔ ꯅꯥꯆꯨꯡꯗꯕꯒꯨꯝ ꯇꯧꯏ ꯂꯩ ꯃꯍꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯄꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯀꯗꯕꯅꯤ ꯐꯤ ꯊꯥꯕ ꯌꯥꯗꯦ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯕ ꯐꯥꯎꯕ ꯐꯤ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯍꯥꯏꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯃ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯤ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯈꯥ ꯃꯆꯥ ꯑꯣꯏꯔꯤꯕ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯑꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯏꯁꯥꯏꯄꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯇꯝꯗꯨ ꯏꯆꯤꯛꯁꯤ ꯇꯥꯏꯕꯪ ꯀꯅꯥꯝꯕꯒꯤ ꯈꯣꯟꯖꯦꯜ ꯏꯅꯤꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯆꯐꯨꯗꯨꯕꯨ ꯃꯈꯨꯠ ꯈꯨꯕꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯃꯥꯅ ꯉꯁꯤ ꯑꯍꯤꯡꯗ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯒꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯇꯅ ꯈꯪꯂꯝꯕ ꯇꯥꯏ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯔꯝꯂꯒ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯠ ꯍꯦꯛꯇ ꯐꯝꯊꯩ
Makhutta hapliba sakpu lꯧꯊꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯅꯣꯛꯏ ꯇꯥꯟꯖꯥꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯈꯞꯈꯞꯇꯨꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯀꯗꯥꯏ ꯑꯩꯒꯤ ꯁꯛꯊꯥ ꯑꯩꯒꯤ ꯁꯛꯊꯥ ꯂꯧꯕ ꯂꯥꯛꯂꯦ ꯑꯩꯒꯤ ꯁꯛꯊꯥ ꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯁꯠꯇꯤꯡꯊꯣꯛꯏ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯅꯝꯕꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯒꯤ ꯁꯛꯊꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯝꯅꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯩ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯁꯛꯊꯥ ꯑꯩꯅ ꯄꯤꯔꯅꯤ ꯇꯨ ꯆꯐꯨ ꯃꯅꯨꯡ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯁꯛꯊꯥꯅꯤ ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯩꯅ ꯂꯧꯒꯗꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯏ ꯃꯁꯤꯗ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯩꯠ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯍꯧꯖꯤꯛꯁꯤ ꯑꯍꯤꯡꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯀꯞꯄꯨ ꯍꯥꯏꯅ ꯍꯥꯏ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯕꯨꯠ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯆꯠꯂꯨ ꯑꯋꯥꯡꯄꯥꯛꯅ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯟꯗ ꯍꯩꯅꯧꯖꯝ ꯍꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯇꯥꯏꯕꯪ ꯍꯧꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯨ ꯃꯍꯥꯛꯅ ꯅꯪꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯁꯛꯊꯥꯛꯅꯤ ꯇꯥꯏꯕꯪ ꯍꯧꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕ ꯃꯥꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯍꯦ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯖꯍꯧꯏ ꯂꯩꯃꯜ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ ꯂꯦꯜꯂꯒ ꯐꯒꯗꯕꯅꯤ ꯇꯥ ꯆꯥꯎꯕꯗꯣ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ ꯑꯩꯗꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥ ꯆꯥꯎꯕꯗ ꯅꯝꯂꯩ ꯍꯦꯛ ꯂꯩꯁꯤꯟꯈꯤꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯅꯁꯨ ꯑꯃꯨꯛ ꯐꯪꯒꯗꯧꯔꯦ ꯀꯥꯏꯅ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯗ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯣ ꯅꯁꯨꯒꯤ ꯃꯁꯛꯇꯣ ꯀꯁꯥ ꯑꯄꯨꯝꯕ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯎꯔꯅꯤ ꯃꯤ ꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯪꯂꯝꯆꯠꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯈꯤꯕꯒꯤ ꯍꯧꯖꯤꯛꯇꯗ ꯑꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯂꯩꯃꯥꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯔꯛꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯔꯤ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯤ ꯊꯥ ꯁꯨꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ ꯍꯥꯏꯖꯩ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯥꯏꯖꯤꯡꯒꯤ ꯑꯍꯣꯡ ꯃꯈꯨꯜ ꯑꯁꯤꯗ ꯐꯅꯦꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯒꯦ ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯄꯤꯔꯦꯕ ꯐꯠꯇꯕ ꯂꯥꯏꯅꯤ ꯐꯠꯇꯕ ꯂꯥꯏ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯁꯥꯏꯖꯤꯡꯒꯤ ꯑꯍꯣꯡ ꯃꯈꯨꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯗꯅꯤ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯃꯩꯈꯨ ꯑꯃꯨꯕ ꯑꯣꯟꯗꯨꯅ ꯇꯨꯝꯂꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯐꯠꯇꯕ ꯂꯥꯏꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯑꯃ ꯅꯣꯛꯇꯨꯅ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯐꯨꯠ ꯑꯃꯨꯛ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯕꯗ ꯇꯨꯝꯂꯝꯕ ꯄꯤꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯧ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯄꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯔꯤ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯍꯥꯏꯅꯩ ꯃꯃꯥ ꯅꯃꯧ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯤꯕꯥꯁꯨ ꯐꯝꯂꯤ ꯂꯩꯃꯍꯜꯅ ꯆꯪꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯧ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯧꯔꯨꯁꯣ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯁꯦ ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯦ ꯄꯤꯕꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯊꯨꯅ ꯂꯧꯔꯛꯏ ꯏꯃꯥ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯤꯛꯏ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯅꯥꯟꯊꯣꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯂꯩꯃꯍꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯅꯦ ꯊꯒꯣꯏꯕ ꯀꯧꯔꯨꯁꯣ ꯃꯥꯕꯨ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯈꯔ ꯊꯨꯔꯣ ꯄꯤꯕꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯥꯔꯣꯝꯗ ꯈꯔ ꯍꯥꯏꯊꯔꯛꯏ ꯃꯥꯏꯕꯤ ꯊꯒꯣꯏꯒꯤ ꯃꯌꯨꯝꯒ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯞꯅꯕ ꯅꯠꯇꯦ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯏ ꯏꯅꯦ ꯑꯩ ꯄꯤꯕꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯅꯦ ꯑꯃꯨꯛ ꯊꯧꯒꯠꯄꯤꯌꯨ
ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯤ ꯊꯥꯒꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ? ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ, ꯌꯦꯡꯂꯨꯕꯗ ꯄꯤꯕꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯄꯥꯈꯠꯅ ꯎꯏꯗ꯫ ꯏꯅꯦ, ꯅꯃꯧ ꯅꯨꯄꯤꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯃꯨꯛꯇ ꯃꯥꯕꯨ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯊꯥꯒꯣꯏꯁꯨ ꯄꯤꯕꯥꯒꯤ ꯅꯨꯄꯤꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯈꯤꯅꯨꯁꯦ, ꯏꯅꯦꯅ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯏꯅꯦ, ꯈꯔꯗꯤ ꯊꯨꯕꯤꯔꯧꯀꯣ꯫ ꯊꯥꯒꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯇꯨꯅ ꯍꯥꯟꯅꯗꯨꯃꯛ ꯊꯝꯃꯤ꯫ ꯈꯥꯎ ꯑꯗꯨꯕꯨ ꯄꯥꯏꯔꯦ, ꯌꯨꯝꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯌꯨꯝꯒꯤ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯆꯠꯂꯁꯤ꯫ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯆꯥꯎꯕ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯄꯥꯟꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯕꯅ, ꯏꯕꯦꯝꯃ, ꯏꯃꯧ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯗꯥꯗꯥ, ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯤ, ꯑꯩꯅ ꯐꯅꯕ ꯌꯦꯡꯖꯒꯦ꯫ ꯈꯔ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯀꯣ ꯏꯕꯦꯝꯃ꯫ ꯊꯥꯒꯣꯏꯅ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯪ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨꯁꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯂꯩꯃꯍꯜꯅ, ꯊꯥꯒꯣꯏ, ꯏꯃꯧꯁꯤ ꯑꯃꯨꯛꯇ꯫ ꯏꯅꯝꯃ, ꯌꯥꯅꯤ, ꯑꯩ ꯇꯧꯖꯒꯦ꯫ ꯊꯥꯒꯣꯏ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯏꯁ, ꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯂꯩꯃꯍꯜꯅ ꯄꯥꯈꯠꯅ, ꯏꯃꯧꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯅ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯕ ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯥꯟꯕꯗ ꯊꯣꯏꯕꯤꯒꯤ ꯃꯁꯥꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤꯕꯗꯨ ꯍꯥꯟꯅ ꯐꯥꯊꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯊꯝꯗꯨꯅ ꯃꯤꯍꯨꯜ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯅ ꯌꯣꯝꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯄꯨꯛꯅꯨꯡ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯀꯨꯞ ꯈꯨꯔꯥꯎꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯊꯣꯏꯕꯤꯒꯤ ꯁꯤꯌꯨꯝꯅꯨꯡꯗ ꯊꯥꯕꯨꯝ ꯇꯔꯥ ꯐꯥꯅꯤꯡꯆꯤꯠ ꯇꯧꯅ ꯅꯥꯎꯀꯣꯟꯗꯨꯅ ꯊꯝꯂꯛꯂꯕ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯀꯁꯥ ꯑꯄꯨꯝꯕ ꯑꯣꯏꯅ ꯐꯥꯎꯔꯛꯂꯦ꯫ ꯂꯩꯃꯍꯜ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯀꯞꯊꯣꯔꯛꯏ꯫ ꯂꯩꯃꯍꯜꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯞꯄꯤ꯫ ꯄꯤꯕꯥꯅ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ? ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯃꯍꯜꯁꯨ ꯀꯞꯇꯨꯅ, ꯏꯁꯨ ꯑꯃ ꯐꯪꯖꯔꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯕ, ꯑꯗꯨꯒ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯕ? ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯂꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯉꯥꯡ ꯑꯁꯤ ꯁꯤꯐꯝ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯠꯄ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯂꯩꯃꯍꯜꯅ, ꯍꯥꯏꯌꯣ, ꯀꯅꯥꯅꯣ ꯃꯤꯁꯛꯇꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯨꯒꯦ꯫ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯪꯂꯥꯟ ꯄꯨꯝꯕꯗꯤ ꯀꯥꯏꯔꯤ꯫ ꯊꯥꯒꯣꯏꯅ, ꯃꯤꯁꯛ ꯑꯁꯤ ꯃꯁꯛ ꯂꯣꯠꯂꯤ, ꯃꯍꯥꯛ ꯅꯨꯄꯤꯅꯤ, ꯊꯕꯛ ꯑꯁꯤ ꯃꯥꯅ ꯇꯧꯕꯅꯤ꯫ ꯆꯥꯎꯕꯅ, ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯑꯩꯒꯤ ꯏꯁꯨꯕꯨ ꯍꯥꯠꯂꯤ ꯃꯤꯁꯛ ꯑꯗꯣ, ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯗꯥꯗꯥ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯨ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯊꯥꯒꯣꯏ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯛꯂꯣꯠꯄꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯅꯕ ꯊꯕꯛ ꯃꯍꯥꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯏꯁꯤꯛ ꯍꯨꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥ ꯑꯗꯨꯅ ꯏꯁꯤꯛ ꯍꯨꯟꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯂꯩꯃꯍꯜꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ, ꯂꯩꯃꯍꯜ, ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦꯗ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯂꯩꯃꯍꯜꯅ ꯀꯞꯅ ꯀꯞꯅ, ꯏꯆꯦ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫
isu ama phanglagani haiduna kayada haraujruba ngasidi ai kapli nini humni ta ngairabani haukrabudi haukre thoini hena khanjiluranu se makhoi hauji sahi pangyang yamba sunatri mathangda nauron makha ma tarakpa haibduni iche laina sumna tamlamana haine he khandoklo nungai tabagi wadi ai khoisu yamna nungai jibani Sakhi tombina leimalgi thamoibu asumna themjinbiri thoibi madi lona lona kaya kaya kaptu leiri mahak yamna kapi karamba ma oibina masa kainabada kaploi sada thaktabagi masa adusu yamna soksili bibana thoibi yengduna tapna hai thoibi nangbu kaptuna ta sum leiraga haribro ayamna pendi haribasini ai chapiyo ai jado piyo ayamna pendi nangsu khara kaukthokpu tamdo kaidobage isorna ekhoini isada setuna bubikre ekhoi karidi upai leri ai isa pukhiba yaroye ai chapiyo ai chani pukhiba yaroye Bibasu magi nupina kaptu leiba matawdu ubada yengba ngamde haifam khangde makhoigi imung asi angang aduna taibung phawang ngamdana hek sikhibadagidi mikap mirau kholtana pik thankri adubu amaibi kwak leimadi makhoina kaptu lenba punsi dubu uraga magi thamoina haraujari mathamoi nungda momon tawjari somdasu maibi thagoina wakhal muna tawri fattaba laitin sanariba misak ase kana oiba yai karigino mahakna suk phatriba mi amagi thawaibu karigino mahakna kaishu leitana khaliba mahak aina masa khanglakpa mikup aduda lemnadi khak thariko matamna lepa kauba leitana satpana hausikti nongmadagi nini dagi humni asum haina asum haujingkhiba asina tha taruk taret hen haujingkhri matam asida leimalgi imungda tha kharagi mamangda mikap mirau kholna thalamba adu khara nokmi amuk tawba haurakli thoibigi siyom nungda imatum ama hunba haukre leimal na mapuroi bada hai handakti isu ase taibang phawri phawbadi yamna seksina lehem tangai phatre mama nangna seksina thamo handakti suhela khanba yadego mamang thakta khujin khunan thokta taibang phawgadabani ni humni da ngariba matamda taibang phawba ngamdna sikhiba madubu ningsingluraga amuksu nungai taw phawi amuksu masuwa phangadore haina harausai thoibi hanagi punsi mate khara aduma mahaksu kaukthokle biba mahaksu harauzari magi nupibu yengduna hai phajana layuko thabuin khanga yam kana tawruno ai imada hage yanida kari kiyabano seksindaba yadabana handakti adubura imaga babungasu asu mahu phangdore haina yamna harauzarbani hanadi ungduna tum leibani karamba thamoinadi puba ngangwani do chawrenna leimanna wa makha amuk tai thagoido maga mukta wari sanaba phaniko mangondagi wa khra taraga jeksin leunaba hoi ai sodumna khalamlibani asum tawna masanu papi babu thaduna maibi thagoi bu kauhalluri maibi thagoi laktuna makoiga punna phaminaduna wari sanari mahaksu paw adubu tari harauna phare don thokna yam nungairi inama handakti khar seksinsi asoya ngamga mata yahonba yaba nateko leimalna adugini isanu pada nangbu kaholibase isi amukta kari to yabano wari khar liu tagi hoi inama ai haizage mangol aduda bibasu phamduna leiri thoibina mane thagoi lai haibududa chalonu dum puthorei hai ine cha thaksi asi haiduna thammi thagoina yare kari gi loluri bano leimalna thagoi si wari makha taw bema nangsu sida pham nane na haigadori base tasilho a huima asi haiduna thoibisu manemgi manakta pham thai amaibi thagoina asum haire dada inama waphamse nupa nupi punna loina khangjinba tangai phade laina semlakpada piba ani gi thodangse yamna sawi
ꯑꯅꯤꯁꯤꯒꯤ ꯑꯄꯨꯟꯕ ꯃꯁꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯕꯒꯤ ꯃꯑꯣꯡ ꯂꯥꯛꯂꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯀꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯉꯣꯟꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯛꯇꯕ, ꯊꯕꯛ ꯑꯃꯠꯇ ꯍꯩꯅꯤꯡꯉꯛꯇꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯥꯕꯨꯡ 3 ꯁꯨꯖꯤꯟꯈꯤꯅꯤ꯫ ꯊꯥꯕꯨꯡ 3 ꯆꯞ ꯆꯥꯅ ꯁꯨꯔꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯅꯥꯎꯄꯨꯔꯦ ꯍꯥꯏꯅ ꯈꯪꯕ ꯌꯥꯒꯅꯤ꯫ ꯏꯅꯝꯃ, ꯑꯁꯨꯝꯅ ꯊꯥꯕꯨꯡ 3 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯦꯝꯕ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗ ꯅꯠꯇ꯭ꯔꯒ ꯏꯃꯣꯏꯅꯨ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯕꯤ ꯏꯃꯥꯗ ꯑꯗꯨꯝ ꯑꯍꯥꯎ ꯀꯠꯀꯅꯤ꯫ ꯂꯩꯃꯍꯜꯅ ꯍꯪꯉꯤ, ꯀꯔꯤ ꯀꯔꯤꯗꯤ ꯂꯥꯏꯗ ꯀꯠꯀꯅꯤ? ꯏꯅꯝꯃ, ꯂꯐꯣꯏ, ꯁꯪꯒꯣꯝ, ꯆꯨꯉꯧ, ꯈꯣꯏꯍꯤꯅꯆꯤꯡꯕ ꯀꯠꯀꯅꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯖꯒꯗꯕꯅꯤ꯫ ꯂꯩꯃꯍꯜ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯕꯨꯡ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯅꯦꯝꯄꯣꯛ ꯑꯣꯏꯕꯤꯅ ꯅꯥꯎꯄꯨꯔꯤꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯗꯨꯅ ꯄꯤꯖꯒꯅꯤ꯫ ꯃꯁꯤ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥꯕꯨꯡ 2ꯗꯒꯤ 3, 3ꯗꯒꯤ 4, 5, 6, ꯊꯥꯕꯨꯡ 3 ꯆꯞ ꯆꯥꯅ ꯁꯨꯔꯛꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ꯫ ꯄꯤꯕꯥꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯡ 8 ꯁꯨꯔꯛꯄ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯒꯣꯏꯅ ꯃꯥꯒ ꯈꯪꯅꯕ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯗ ꯄꯥꯎꯗꯨ ꯍꯣꯗꯣꯛꯏ꯫ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯤ꯫ ꯆꯥꯎꯕꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯂꯥꯛꯄꯤꯔꯤꯗꯅ? ꯗꯥꯗꯥ, ꯑꯩ ꯂꯥꯛꯂꯤ꯫ ꯏꯃꯨꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯃꯃꯥ, ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯂꯤꯅꯦ, ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ꯫ ꯂꯩꯃꯍꯜꯅ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯊꯥꯗꯨꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯐꯛꯁꯤꯗ ꯐꯝꯁꯤ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯆꯥꯎ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯃꯥꯅ ꯍꯥꯏ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯉꯟꯅ ꯈꯨꯔꯨꯝꯊꯣꯛꯁꯤ꯫ ꯐꯒꯅꯤ ꯑꯣꯖꯥ, ꯃꯄꯣꯠ ꯃꯆꯩꯒ ꯂꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯏ꯫ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯅ ꯍꯥꯏ, ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯁꯤꯟꯕ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯕꯨꯡ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯁꯤꯕꯨ ꯇꯧꯅꯩꯗꯣ꯫ ꯂꯩꯃꯍꯜꯅ ꯃꯄꯣꯠ ꯃꯆꯩꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯗꯥꯗꯥ, ꯏꯁꯥ ꯏꯐꯨꯁꯨ ꯌꯥꯎꯔꯤ, ꯌꯦꯡꯕꯤꯌꯨ꯫ ꯑꯇꯩꯗꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯥꯃꯨ 3 ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ? ꯂꯩꯔꯦ, ꯃꯗꯨꯁꯨ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯇꯣꯉꯥꯟꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯄꯣꯠꯂꯝꯁꯦ ꯂꯣꯏꯅ ꯁꯨꯔꯦ꯫ ꯊꯕꯛꯁꯤ ꯇꯧꯕ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯎꯕꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯀꯗꯥꯏꯋꯥꯏꯗ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯤ? ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ? ꯊꯧꯔꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯅꯠꯇ꯭ꯔꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯂꯩꯃꯍꯜ, ꯅꯃꯧ ꯅꯨꯄꯤꯗꯨ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤ ꯊꯣꯛꯂꯛꯏ꯫ ꯄꯤꯕꯥꯁꯨ ꯈꯨꯗꯩ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯐꯛ ꯑꯃꯗ ꯊꯣꯏꯕꯤꯕꯨ ꯐꯝꯍꯜꯂꯤ꯫ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯅ, ꯁꯦ ꯁꯤꯗ ꯐꯝꯂꯣ꯫ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯧꯔꯁꯤꯀꯣ꯫ ꯉꯁꯤ ꯈꯨꯔꯨꯝꯒꯗꯕ ꯂꯥꯏ ꯑꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯁꯤꯟꯕꯅꯤ, ꯃꯤꯀꯣꯟ ꯊꯥꯒꯣꯟꯕꯅꯤꯀꯣ꯫ ꯏꯁꯥ ꯏꯐꯨ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯟꯀꯣꯛ ꯇꯧꯅ ꯍꯥꯞꯂꯤ꯫ ꯃꯗꯨꯕꯨ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏ? ꯉꯥꯃꯨ ꯍꯥꯏꯕꯗꯨ ꯁꯤꯗ ꯄꯤꯔꯛꯎ꯫ ꯂꯩꯃꯍꯜꯅ ꯉꯥꯃꯨ ꯌꯥꯎꯕ ꯆꯐꯨꯗꯨ ꯄꯨꯔꯛꯇꯨꯅ ꯄꯤ꯫ ꯁꯤꯗ ꯂꯩꯖꯔꯦ꯫ ꯂꯩꯕꯥꯛ ꯆꯥꯎꯅ ꯆꯐꯨ ꯃꯅꯨꯡ ꯌꯥꯎꯕ ꯉꯥꯃꯨ ꯑꯗꯨꯗ ꯂꯩꯔꯣꯟ ꯁꯣꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯉꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯏꯁꯥꯏꯐꯨꯗꯨꯗ ꯊꯥꯗꯔꯤ꯫ ꯍꯥꯏꯔꯤꯕ ꯉꯥꯃꯨ 3 ꯑꯁꯤ ꯊꯋꯥꯏꯅꯤ, ꯃꯤꯒ ꯊꯥꯒ 3ꯃꯛꯅꯤ ꯍꯥꯏꯅꯕ ꯃꯗꯨꯒꯤ ꯃꯁꯛꯅꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯀꯧ ꯊꯥꯒꯧꯕꯒꯤ ꯊꯧꯔꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯊꯥꯕꯨꯡ 3 ꯁꯨꯔꯛꯄꯒꯤ ꯂꯥꯏ ꯑꯁꯤꯕꯨ ꯈꯨꯔꯨꯝꯕꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯦ, ꯌꯥꯔꯦ,
ꯍꯧꯒꯠꯆꯔꯣ ꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯆꯥꯎꯕꯅ ꯍꯪꯉꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯁꯥꯏꯕꯨ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯤꯕ ꯉꯥꯃꯨ 6 ꯑꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯕꯅꯣ ꯃꯁꯤꯗ ꯂꯩꯕꯥꯛ ꯆꯥꯎꯅ ꯍꯥꯏ ꯏꯁꯥꯏꯕꯨꯗ ꯌꯥꯎꯔꯤꯕ ꯉꯥꯃꯨ 6 ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯐꯖꯅ ꯊꯣꯡꯗꯨꯅ ꯃꯤꯔꯣꯜꯂꯤꯕꯤ ꯃꯉꯣꯟꯗ ꯄꯤꯖꯒꯗꯕꯅꯤ ꯑꯇꯩ ꯏꯟꯁꯥꯡ ꯆꯥꯕ ꯌꯥꯗꯦ ꯉꯥꯃꯨꯗꯨ ꯈꯛꯇ ꯆꯥꯒꯗꯕꯅꯤ ꯑꯣ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯆꯥꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯄꯗ ꯅꯠꯇꯅ ꯍꯌꯦꯡ ꯑꯉꯥꯡ ꯎꯟꯅꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯪꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯊꯥꯕꯨꯝ 7 ꯑꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯦ ꯃꯇꯝꯁꯤꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏ ꯑꯁꯨꯝꯅ ꯊꯥꯕꯨꯝ 7 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯠꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯅꯥꯎꯀꯟ ꯐꯤ ꯆꯐꯨ ꯎꯌꯥꯟ ꯅꯥꯎꯐꯝꯒꯤ ꯆꯐꯨ ꯃꯈꯨꯝ ꯌꯥꯎꯅ ꯎꯁꯥꯅꯆꯤꯡꯕ ꯂꯩꯗꯨꯅ ꯊꯝꯖꯤꯟꯒꯅꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯅ ꯅꯥꯎꯄꯨꯔꯤꯕꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯆꯦꯡ ꯃꯆꯪ ꯐꯖꯕ ꯈꯟꯒꯠꯂꯒ ꯊꯝꯒꯅꯤ ꯊꯨꯝ ꯃꯄꯥꯛ ꯂꯩꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯉꯥꯃꯨ ꯂꯩꯔꯨꯡꯅꯆꯤꯡꯕ ꯁꯦꯝꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤꯅ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯤꯗꯨꯅ ꯊꯝꯅꯩ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯁꯣꯏꯗꯅꯕ ꯃꯍꯥꯛꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏ ꯏꯅꯝꯃ ꯍꯟꯗꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯒꯦ ꯍꯥꯏꯔꯤꯈꯩ ꯄꯤꯖꯕꯤꯌꯨꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯄꯤꯖꯔꯤꯕꯅꯤꯗ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯅꯅꯦꯅꯁꯨ ꯄꯤꯖꯒꯦ ꯏꯅꯦ ꯌꯥꯔꯅꯤꯗ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯆꯥꯅꯤꯡꯕꯗꯤ ꯂꯣꯠꯁꯤꯟꯒꯅꯨꯀꯣ ꯐꯠꯇꯕꯅꯤ ꯂꯣꯠꯇꯦꯗꯩꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯅꯝꯃ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ ꯍꯣꯏ ꯍꯣꯏ ꯆꯠꯆꯔꯨꯔꯣ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯥꯕꯨꯝ 9 ꯁꯨꯕꯗꯅꯤꯀꯣ ꯂꯥꯏꯃꯨꯛ ꯈꯨꯔꯨꯝꯒꯗꯕꯗꯣ ꯀꯥꯎꯅꯤ ꯀꯥꯎꯗꯦꯗ ꯃꯗꯨꯃꯇꯪꯒ ꯇꯧꯔꯨꯕꯗꯤ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯇꯧꯒꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯪꯋꯥ ꯍꯦꯛ ꯋꯥꯕꯤꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯏ ꯃꯄꯥꯜ ꯂꯥꯡꯗ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯍꯦꯛ ꯁꯥꯏ ꯃꯊꯟꯇ ꯃꯄꯥꯟ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯊꯥ 6 ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯈꯣꯜꯗꯣ ꯍꯧꯅ ꯅꯣꯛꯊꯣꯛꯇꯨꯅ ꯑꯩꯅꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯗꯣ ꯀꯥꯡꯈꯨꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯠꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯅꯧꯅ ꯑꯃꯨꯛ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯌꯦꯅꯤꯡꯅꯣ ꯍꯧꯖꯤꯛ ꯌꯦꯅꯤꯡꯊꯥ ꯅꯠꯇꯦ ꯍꯧꯖꯤꯛ ꯌꯦꯅꯤꯡꯊꯥ ꯅꯠꯇꯦ ꯆꯣꯡꯂꯛꯂꯤꯕ ꯌꯦꯅꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯠꯀꯅꯤ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯅ ꯁꯤꯟꯊꯍꯟꯒꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯁꯤꯟꯊꯍꯟꯒꯅꯤ ꯅꯈꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯌꯦꯡꯒꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯊꯣꯛꯂꯛꯏ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯔꯤ ꯂꯩꯔꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯗ ꯅꯨꯡꯗꯨꯅ ꯅꯪ ꯂꯩꯌꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯉꯥꯡꯅ ꯋꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯍꯟꯈꯤꯗꯕꯗꯣ ꯃꯗꯨ ꯈꯪꯉꯤꯗꯅ ꯌꯨꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯍꯧꯖꯤꯛꯅ ꯊꯥꯕꯨꯝ 6 ꯁꯨꯔꯦ ꯊꯥꯕꯨꯝ 9 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯪ ꯂꯨꯝꯗꯨꯅ ꯂꯩꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯅꯨꯄꯤ ꯐꯠꯇꯕꯤ ꯂꯥꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯍꯜꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯗꯣꯡ ꯐꯥꯎꯗꯣꯔꯛꯂꯝꯃꯤ
Sumang aduda phan phan chongduna ururu ungduna ngehak sanarami. Karigumba kandana makhol thokna nokpasu hehek yawi. Adumna chonggai chongluru matungda chap amuk leptuna haijai. Ha, warida. Chongwa simuk leplage. Adudi ai hausi karimuk tawsige. Kanade. Phaklang marum asidu oina. Hek tamnarage. Asi haiduna but nupidu phaklang marum adu tamna sali. Phaklang makhadu phamthai aduga higi kapsinarami. Asumna mahakna kapagi khojel asi imungda nigaidana tungduna leiriba thoibine hek taraklami. Thoibi mikau khangthok thoklai. Kanano palasida kaplibasibo. Manakong adu thangatuna tai adubu ngahaki mamangda taramba kapamanbagi khojel adu amuk tarakhidri. Thoibi magi masada akiba kaya phaurai jingnabasu phaurai. Hausi aina takiba khojel dubo nate madubu ahi wakhalnarane. Mahak hipthai mamit usinba yade. Matamsi thoibina thamapal surok matamni matam asidasu laima khurumnaba kana semsari. Maiba lebak saw lai khurumnaba laktu leiri. Phida amada phamdu leiri haire. Lai khurumnaba hotnabada selgi amna sangraba zanida. Angang ama poknaba hotnabada lairba midi hena waba nangdoini. Chawbana sel sangi haiduna tawdabada yabrado tawba tabane do. Adudi tada hongnaba hekta tawrashini ko. Hoi haujillasi thengkinabani. Asumna thabu mapal subagi lai khurumnaba asigidamak thoibi masadu sengni iruja thokli madugi tungda mangolda tharibu phak adugi mathakta mahak phamthari. Lei pareng angauba ma thoibigi mangaksamda sihallami. Chawbana hangi. Oza maiba lei pareng angauba mangaksamda siribasibu karigi oirabado. Maram pumba ai loina hairake ngaikoko. Mahak tumina muklei phamliba mirol minupidugi mamangda ising yawba saphuma thammi. Lairon sole mahakna masigi matungda magi mangaksamna siriba leyang awu pareng adubu lauthoktuna maiba lebak sauna lei pareng adubu isai phududu husingkhirami. Mana haire tada asumna lai khurumbasida mirol minupi mangonda leyang awuba pareng siribase madubu amuk lauthoklaga isai phudu hukliba masigi maramse ai haizage. Naupuribi nupi adugi awa ana phataba haudi pumnama kokjarage haiduna isai phududa usin sindokpani. Asumna haibiri masigi matungda lai khurumba adu makhabu sathanaba tawi. Lei pareng huklaba saphudubu lebak sauna yungi mapalda thangdoktuna thamle amuk changaktuna bibadi yengduna hai. Ibungo law nangne sida lepo. Bibabu yungi thongjil aduda mamai nokpo onna makong anidu launa phakdoktu lephali. Magi makuta yengdong matang taret panba magi nupiga wangba haipet manaba masu makuta paihali. Maibu lebak sauna tawgadaba singadu makhoida loina haire masigi tungda thoibina masinda keku haina hairaga mapuroibagi phaktoklaga leiba maklang adu lituna imunglumda sangki aduga phongphong hairaga amuk lithoraklami. Maibu lebak sauna hai asumna tawribasigi nungi oibu wahan thokti. Awa ana pumnamak kokjarage haina haibani masida nupa oibu manasu kokjaro haina khumgani. Masigi mathangda bibana ngasagi leihukpa isaipu adubu paiduna amuk sanglei. Madu yawba ising aduna magi nupigi makokta haithabiduna iruzabirami. Masina awa ana pumnamak tengkok laikokpagi thauramni. Iruzaba loirabada maiba lebak sauna sapu adubu paiduna lebak makhada thomthaduna thugairami. Kairaba sapu masesing adubu loina khomjinduna konthong wangma lana hundokluri. Hanna phawa yenglamdana mahak imungda changlei asum tawna thamapal subagi lai khurumba sisu loisingkhre. Numidangi matamni khara hek thingjilakpaga leimalgi yumgi akoibada lumlaga leiramba lai phataba nupi adu sapong lei. Mahak malang nungsin marak aduda ngehakti koipai paidru lei. Mahakna haijai aina mafam asida leiraklibase hausikti thabum masing sure do. Nupi asida mirolibase hausikti thabum mapal sure. Mahaki masasida taibangda phaudringaida aina mabu hatkani aina soiduna hatkani. Angang asibu hatlaga aigi itik iran hengat hangani. Asumna haiduna yumgi yumthak aduda mahak chatlami.
ꯏ ꯃꯊꯛ ꯑꯗꯨ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯏ꯫ ꯊꯣꯏꯕꯤ ꯇꯨꯝꯂꯝꯕꯅꯤ꯫ ꯌꯧꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯛꯏ꯫ ꯀꯔꯤꯅꯣ? ꯏ ꯃꯊꯛ ꯑꯗꯨꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯤꯕ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯑꯀꯤꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯛꯂꯦ꯫ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯨꯝꯊꯛꯇ ꯆꯠꯂꯤꯕ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ? ꯑꯩ ꯀꯔꯝꯅ ꯆꯪꯉꯁꯤꯒꯦ? ꯑꯗꯨꯕꯨ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯩꯁꯥ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯥꯔꯦ꯫ ꯀꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯂꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯆꯠꯂꯝꯕ ꯑꯗꯨ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯩ꯫ ꯊꯣꯏꯕꯤꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯕꯤꯔꯤꯕꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯃꯥꯅ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯄꯤꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ, ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄ ꯃꯥꯜꯂꯤ꯫ ꯄꯤꯕꯥ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜ ꯑꯃꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯤ ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯑꯃ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯨꯝ꯫ ꯌꯨꯝꯊꯛ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯆꯠꯅꯤ ꯍꯥꯏꯕꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕ? ꯊꯣꯏꯕꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯛꯇꯝ, ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯄꯤꯕꯥꯅ, ꯁꯤ ꯇꯨꯝꯊꯔꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ꯫ ꯁꯣꯝꯗꯅ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯅ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯍꯥꯏꯖꯩ, ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯗ꯭ꯔꯤ ꯃꯈꯩ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯂꯩꯃꯍꯜ ꯍꯣꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯈꯤꯕ ꯑꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯃꯍꯥꯛꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅꯁꯨ ꯑꯔꯣꯟꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯤ꯫ ꯂꯣꯟꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯐꯝ ꯀꯥꯏꯕ ꯑꯃꯅ ꯂꯩꯃꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯖꯩ, ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯕ? ꯐꯩ, ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯏ꯫ ꯃꯈꯨꯠꯇ ꯂꯪ ꯑꯍꯤꯡꯕ ꯑꯃꯁꯨ ꯆꯦꯠꯅ ꯄꯥꯏ, ꯃꯗꯨꯗ ꯂꯩꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗꯅꯤ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯕꯨ ꯀꯧꯊꯣꯛꯏ꯫ ꯅꯪꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯍꯦꯛ ꯁꯤꯕꯗ ꯅꯪꯁꯨ ꯁꯤꯒꯗꯣꯏꯅꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯨꯀꯣ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯄꯥꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯅ ꯊꯨꯅ ꯊꯣꯛꯏ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ? ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯇꯨꯝꯕꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯤꯕꯁꯦ? ꯅꯪꯅꯔꯥ ꯑꯩꯕꯨ ꯆꯤꯡꯊꯣꯛꯂꯤꯕꯁꯦ? ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯕꯨ ꯆꯤꯡꯊꯣꯛꯀꯗꯧꯔꯤꯕ? ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ? ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯌꯨꯝ ꯑꯗꯨ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯨ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯂꯧꯔꯕ꯭ꯔꯣ? ꯂꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯑꯩꯅ ꯃꯇꯝ ꯁꯨꯕ ꯉꯥꯏꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯂꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇꯦ꯫ ꯃꯗꯨꯅ ꯀꯔꯤꯒꯤ? ꯑꯩ ꯈꯪꯉꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯤ ꯁꯤꯅꯤꯀꯣ ꯀꯅꯥꯕꯨ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯩ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯂꯣ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯩ ꯃꯈꯣꯏꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯌꯥꯅꯤ ꯆꯠꯂꯣ ꯑꯩ ꯇꯧꯔꯛꯀꯦ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯅꯪ ꯎꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏ ꯐꯠꯇꯕꯗꯨ ꯂꯩꯃꯥꯂꯣꯏꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯥꯒꯣꯏꯅ ꯑꯦ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯦꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯤꯕꯨ ꯑꯃꯨꯛꯀ ꯂꯥꯛꯄ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯃꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯂꯣꯏ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯥꯒꯣꯏꯁꯨ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ ꯂꯩꯃꯥꯂꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯥꯕꯨ ꯏꯟꯁꯤꯜꯂꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯒ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯑꯃ ꯍꯦꯛ ꯊꯥꯡꯖꯤꯜꯂꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯏꯟꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯕꯨꯠ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯏꯟꯁꯤꯡ ꯑꯃꯨꯛ ꯇꯥꯟꯊꯣꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯋꯥ ꯀꯌꯥ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯃꯁꯥꯗꯨ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯍꯦꯟꯅ ꯆꯥꯛꯂꯦ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏ ꯑꯁꯨꯝꯅ ꯇꯧꯗꯨ ꯂꯩꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯀꯔꯤꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯗ ꯑꯩꯒꯤ ꯂꯩꯋꯥꯁꯦ ꯑꯁꯨꯝ ꯁꯤꯖꯤꯟꯅꯗꯨ ꯂꯩꯒꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯕꯨ ꯊꯥꯗꯣꯛꯂꯤ ꯃꯤꯁꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯒꯦ ꯏꯆꯝ ꯆꯝꯕꯤ ꯃꯥꯏꯕꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛ ꯂꯥꯏ ꯐꯠꯇꯕ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯐꯠꯇꯕꯕꯨ ꯁꯦꯟꯅꯔꯤꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯋꯥ ꯀꯥꯞꯂꯒꯦ ꯈꯜꯂꯗꯨꯅ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯕ ꯍꯧꯏ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯋꯥ ꯑꯃ ꯃꯥꯒꯤ ꯃꯐꯝꯗ ꯁꯠ ꯀꯥꯞꯄꯤ ꯂꯩꯋꯥ ꯑꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯜꯂꯤ ꯑꯌꯣ ꯏꯁ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯆꯤꯛ ꯆꯤꯛꯀ ꯂꯥꯎꯋꯦ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯑꯣ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯤꯗ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯤꯒꯥꯞ ꯂꯩꯒꯥꯞ ꯇꯧꯔꯛꯂꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯣꯏ ꯑꯩꯅꯁꯨ ꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯤ ꯃꯗꯨꯕꯨ ꯊꯥꯒꯣꯏꯅ ꯂꯩꯋꯥ ꯑꯃ ꯇꯧꯗꯨꯅ ꯐꯠ ꯉꯥꯛꯊꯣꯛꯏ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯅꯦ ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯍꯧꯖꯤꯛ ꯑꯩꯁꯨ ꯊꯥꯖꯤꯟꯈꯤꯒꯦꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯍꯤꯒꯥꯞ ꯂꯩꯀꯥꯞ ꯇꯧꯔꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯁꯥꯗ ꯂꯩꯋꯥꯅ ꯄꯥꯜꯂꯤ ꯃꯁꯥ ꯄꯨꯡ ꯄꯪꯊꯔꯤ ꯀꯔꯝꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕꯁꯦ ꯑꯩꯅ ꯃꯥꯡꯍꯟꯅꯕ ꯇꯧꯔꯒꯦ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯆꯤꯡꯂꯝꯃꯤ ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯑꯗꯨꯝꯅ ꯂꯩꯋꯥꯗꯨꯅ ꯀꯟꯅ ꯆꯤꯡꯈꯤꯕꯗꯨꯗ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯥꯏ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯤ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯜꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯊꯨꯅ ꯇꯧꯁꯤꯜꯂꯤ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯨꯕు ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯍꯦꯛ ꯊꯥꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯂꯛꯏ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯔꯝꯂꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯍꯧꯖꯤꯛ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯑꯍꯥꯡ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯃꯥꯅ ꯁꯤꯈꯤꯕꯒ ꯏꯔꯣꯏꯅꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯥꯁꯨ ꯃꯁꯥ ꯄꯨꯝꯕ ꯆꯤꯡꯊꯦꯛꯇꯨꯅ ꯁꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀ꯭ꯋꯥꯛꯂꯩ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯊꯥꯒꯣꯏ ꯃꯥꯁꯨ ꯇꯥꯔꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥꯗꯨꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯧ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯤꯕꯥꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯅꯦ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯥꯌꯣꯛꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯥꯒꯣꯏꯅ ꯏꯅꯝꯃ ꯑꯩ ꯂꯥꯛꯂꯦ ꯊꯥꯒꯣꯏ ꯏꯃꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯌꯥꯅꯤ ꯏꯅꯝꯃ ꯑꯩ ꯌꯦꯡꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯌꯦꯡꯕ ꯍꯧꯏ꯫ ꯃꯥꯌꯣꯛꯅꯕꯤꯗꯨꯅ ꯊꯥꯒꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯊꯃꯣꯏꯅꯨꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯆꯦꯅ ꯊꯥꯒꯣꯟꯅꯖꯗꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯀꯟꯅ ꯇꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯑꯄꯟ ꯈꯨꯔꯧ ꯑꯃꯠꯇ ꯆꯟꯗꯅ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯉꯝꯂꯦ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯄꯤ꯫ ꯂꯩꯃꯍꯜꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯄꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯂꯦ꯫ ꯄꯣꯛꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯋꯥꯛꯊꯧ ꯄꯌꯥꯅ ꯂꯦꯜꯂꯦ꯫ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯀꯤꯕ ꯄꯨꯟꯕ ꯇꯧꯕ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯪ ꯑꯍꯤꯡꯕ ꯂꯪꯖꯥ 5ꯅ ꯄꯨꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯪ ꯑꯍꯤꯡꯕ ꯂꯪꯖꯥ 6ꯅ ꯄꯨꯟꯅꯩ꯫ ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯇꯧꯗꯨꯅ ꯊꯧꯔꯥꯡꯂꯦ꯫ ꯃꯗꯨꯗ ꯑꯉꯥꯡ ꯄꯣꯛꯄꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯂꯥꯏꯅ ꯊꯣꯟꯈꯤꯕ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯏꯁꯨꯂꯥꯕ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯧꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯟꯖꯈꯤꯕ ꯃꯤꯡ ꯑꯁꯤ ꯀꯣꯟꯅꯃꯨꯛ ꯁꯦꯝꯗꯣꯛꯄ ꯌꯥꯏ꯫ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯂꯥꯕ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯇꯦꯕꯤ, ꯇꯣꯝꯕꯤ, ꯇꯨꯝꯕꯤ ꯑꯁꯨꯝꯅ ꯀꯧꯅꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯁꯨꯡꯀꯞ ꯀꯞꯂꯛꯇꯕ ꯇꯥꯔꯕꯗꯤ ꯐꯨꯡꯒꯥꯒꯤ ꯌꯣꯠꯁꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯃꯗꯨꯗ ꯂꯣꯡꯅ ꯊꯝꯂꯒ ꯌꯣꯇꯦꯛ ꯑꯃꯅ ꯈꯤꯡꯂꯕꯗꯤ ꯃꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯉꯥꯡꯗꯨ ꯀꯞꯂꯛꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃꯍꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯂꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯅꯪꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯛꯂꯕ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯃꯃꯣꯟ ꯅꯣꯛꯆꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯩꯃꯍꯜꯅ ꯍꯥꯏ, ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯏꯁꯨꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯖꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯣꯏ꯫ ꯂꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯝꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯅꯝꯃ꯫ ꯊꯥꯒꯣꯏ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯄꯤꯖꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯇꯥꯗꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯑꯦ ꯀꯔꯤꯒꯤ ꯆꯥꯛꯅꯣꯗ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯅꯪꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯗꯤ꯫ ꯏꯅꯝꯃ, ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯈꯪꯗꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯏꯅꯝꯃ, ꯅꯁꯨꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯊꯥꯒꯣꯏ ꯏꯕꯦꯝꯃ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯃꯕꯨꯛ ꯈꯨꯐ ꯑꯃꯅꯤꯀꯣ, ꯄꯥꯛꯅ ꯀꯞꯇꯦ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩꯗ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯏꯁꯨꯗꯣ ꯂꯧꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫ ꯑꯗꯨꯗ ꯇꯨꯝꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯕꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯑꯩꯒꯤꯁꯦ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤꯗꯨꯕꯨ ꯍꯣꯏ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯏꯅꯦ, ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ ꯏꯅꯦ, ꯇꯧꯗ꯭ꯔꯦ꯫ ꯏꯅꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕ ꯇꯧꯕꯒꯤꯗꯤ ꯏꯅꯝꯃꯅꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤꯗ꯫ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯏꯅꯝꯃꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯒꯤ ꯋꯥꯅꯤꯗ ꯊꯥꯒꯣꯏ ꯏꯕꯦꯝꯃ, ꯌꯥꯝꯅ ꯈꯪꯂꯨꯕꯒꯤ ꯋꯥꯒ ꯅꯠꯇꯦꯗ꯫ ꯑꯗꯣ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯦ꯫ ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨꯕ ꯀꯔꯤ ꯆꯥꯕ ꯌꯥꯏ, ꯀꯔꯤꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣꯃꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯍꯦꯛ ꯎꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯑꯆꯝꯕ ꯏꯟꯁꯥꯡ ꯄꯤꯖꯅꯩ꯫ ꯏꯄꯥꯟ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯥꯛ ꯇꯣꯉꯥꯟꯅ ꯊꯣꯡꯗꯨꯅ ꯄꯤꯖꯅꯩ꯫ ꯆꯥꯕ ꯃꯇꯝꯗꯁꯨ ꯆꯥꯛꯇꯣ ꯃꯩꯇꯩ ꯊꯨꯝꯅ ꯇꯣꯠꯂꯒ ꯃꯩꯇꯩ ꯉꯥꯃꯨ ꯂꯧꯔꯒ ꯇꯧꯔꯒ ꯄꯤꯖꯅꯩ꯫ ꯏꯟꯁꯥꯡꯗꯤ ꯄꯤꯖꯅꯗꯦꯀꯣ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯑꯃꯗꯤ ꯈꯣꯡ ꯇꯣꯏꯅ ꯍꯥꯝꯗꯅꯕꯅꯤ꯫ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯇꯗꯤ ꯌꯦꯟꯗꯦꯝ ꯊꯣꯡꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯩ꯫ ꯃꯁꯤꯕꯨ ꯌꯦꯟꯗꯪꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯟꯗꯦꯝ ꯆꯥꯎꯕ ꯑꯁꯤꯅ ꯃꯊꯪꯗ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯆꯥꯕꯗ ꯌꯥꯃꯧꯅꯗꯅꯕꯅꯤ꯫ ꯑꯉꯥꯡ ꯎꯅꯔꯤꯕ ꯅꯨꯄꯤꯒꯤꯗꯤ ꯏꯟꯁꯥꯡꯗ ꯌꯦꯟꯗꯦꯝ ꯑꯃꯗꯤ ꯂꯐꯨꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯅꯩ꯫ ꯃꯁꯤ ꯆꯥꯕꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯈꯣꯝꯂꯥꯡ ꯃꯍꯤ ꯊꯣꯛꯄ ꯍꯦꯜꯂꯤ ꯑꯃꯗꯤ ꯃꯁꯥꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ꯫
ꯉꯥꯃꯨ ꯂꯩꯔꯧ ꯍꯥꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯏꯅꯝꯃ ꯉꯥꯃꯨ ꯑꯁꯤ ꯉꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯆꯝꯕ ꯉꯥꯅꯤ ꯍꯥꯏꯅ ꯂꯧꯕꯨꯛꯇꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯥꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯃꯔꯝꯅ ꯊꯋꯥꯏ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯅꯕꯒꯤꯗꯃꯛ ꯉꯥꯃꯨꯁꯦ ꯄꯤꯖꯅꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯃꯔꯣꯝꯗ ꯑꯉꯥꯡ ꯎꯅꯔꯤꯕ ꯃꯃꯥꯗꯨꯅ ꯏꯟꯁꯥꯡ ꯆꯥꯕ ꯍꯧꯕ ꯃꯇꯝꯗ ꯉꯥꯔꯤ ꯍꯥꯟꯅ ꯆꯥꯅꯗꯦ, ꯍꯦꯟꯇꯥꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯆꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯔꯤ ꯊꯥꯀꯣꯏꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯍꯦꯟꯇꯥꯛ ꯑꯁꯤ ꯃꯆꯥ ꯄꯣꯛꯄ ꯅꯨꯄꯤꯁꯤꯡꯅ ꯃꯩꯅꯤꯡ ꯀꯨꯜꯂꯤꯉꯩꯗ ꯆꯥꯅꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯅꯍꯥꯒ ꯍꯦꯛꯇ ꯁꯝꯅꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥ 3 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯈꯨꯝꯗ ꯆꯪꯅꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯕ ꯆꯠꯅꯕꯤꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯁꯨꯝꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯇꯧꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯐꯖꯅ ꯍꯥꯏꯕꯤꯔꯤ꯫ ꯊꯥꯏꯅ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯩꯃꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯁꯤ ꯇꯣꯞꯅ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯁꯪ ꯑꯗꯨꯕꯨ